Khul Ngakpa Shing Numit 8 ni ki manungda KHUTLAI ga KONNANA surrender Tou Hairabadi Kuki Shing na TALLIBA separate administration ki demand ase Numit 8 ni ki manungda withdraw Touhallu HAINA KHANGEMBAM JAYA KOUBI KUMBI dagi MEIRA PAIBI AMANA PHONGDORAKLI Khul Ngakpa Shing faba yaroi haiba demanda KUMBI da miyam na chathakiba wakat mi phama mada wafam si phongdokladuna mak na makata na hai Manipuri ki governor na thoglakhiba cherol adu KUMBI SC ki miyam na yabangam loi Numit 8 ni ki manungda Manipur da NRC chatna hallu Kuki Shing na pairiba KHUTLAI Shing asi laukhatlu Kuki KHUTLAI paiba Shing na lan tarakpadagi Manipur kaidanaba khul ngakliba naha Shing asi thorakhibani Manipur ki tongan mofam kiyada lairiba Khul Ngakpa Shing Faba yaningde Fazen kiba Khul Ngakpa Shing Athubada condition amata yaudana thadorakadabani Kuki KHUTLAI paibasina Numit 8 nigi manungda makhoina pairiba khuchu KHUTLAI Shing adu surrender tawraklabadi maitai Khul Ngakpa Shing ki KHUTLAI khudingmak mama oibisingna surrender tawhangani haina sumak na makata na phongdokhi amaromda Khul Ngakpa Shing faba yaroi phakiba Khul Ngakpa Shing condition amata yaudana thadokadabani Khul Ngakpa Shing dagi KHUTLAI phagatpa yaroi haiduna moirang SCG moirang kaithel thong thingduna amasung tronglao bida jidim lambi thingduna lamdam adongi yamlaba MEIRA PAIBI Shingna kholaw kya sulawki Khul Ngakpa Shing mapamarang khangdara pangphada phagalakpase akhoi amata yaba ngamoi Numit 8 ni da akhoi surrender tau haiba leiragadi NRC khudakta chanahanbiro aduga Kuki militant sing sina TALLIBA separate administration je Numit 8 ni gi manungda withdraw tauhanbiro akhoi da changhanbiro surrender tauhanbiro separate administration amata piba yaroi karigumba separate administration gi room ama leiriba bawbadi akhoi mama akhoi yauna icha sin phaba yaroi akhoi laiba kangani aina akhoi ba yauna khutta khulai pairaga soidana tholakani akhoi lan hauruba karimata leite maitei akhoi na haubana te Kuki na hana haubani maru oina Kuki gi illegal immigrant singdo madu oina surrender tawhanbiyo kusu kulai lothokpiyo akhoi gi mamangda chapchaba proof evidence leire haiba matamda mama akhoi yauna surrender tawjage haibase masi media gi thongda haijari aduga athoba matamda machet makai taraga leiriba BJP sarkar sina leiba kasita thamaiba PR se athuba matamda PR se loishanbiro athuba da sarkar semgadabani karigumba semak taba taragati praja gi akanba ihok jangak payai